Impact Museum demand miyang tabi ni basingbo ahan magtada kurumjari anobo chahi lakadoriba asiga mari leinana satra sing amadi oza singi wakhalonda kari leidige haibadu khoi puna khaminaba amadi makhoidagi isai khanbagi tanjadu laujagi students singi mingamta khangjage ko Niha ning thawjam niha ko mathangdi Porengan bi ko Maria hijam songgidi Surjalata Surjalata ado nakanda khoi oza ju phambirami ko oza ge ming singjam ta khangjage Ning thawjam Nivedita Devi. Nivedita ko aina takhelambam Ranjita okay na do khoi chahi je lo shelak tore ko chahi lo shelam dai je kari phauge chahi loram dai je amuk ju handaki chahi je ne di kai haidare yamne lebaki irang jina oraga isa ji yam ju nung kai haidare phajani school ka ba ju phangidramnina gyamen de dum nungai tana dum loi sangre ko ado mathangi chahi lak masida yamne lebaki irang je khara pharaga hani gi dumaina pista oina leiraga school ke ka phajana kara leibado adwaino pamjaba hai lai tamada ayet pa leik taba ko ado khoi gi subject se kai subject ni pam ge ngasi bau tam pasida akhoi je arts lobane do arts lo jidadi history jina di khar noi ja history ne nungai ba ko ado songi di English ne pam. English na pa me ba songi di mai me ado songi di English ko ado khoi anoba chahi lak pasida di ko haidi laik tambada ayet palai taba hana gumna Manipur su ko santi laina haidi ing tappa hana gumna leiba oibudo mai oishunu na habi bani ko ado ozai site ki so amtang khangjaninge message amtang pibiyo haidi yamna irang tawraga leibase haidi oza moina yam nungai jade habadi koina angang gi like tamba khopada su atmosphere se haidi afaba atmosphere am sagat pangam deba phanyamna koina takning ba leirasu tak pangam da hai tare de angang du force tawba yada hai tare aduduna yam thunna irang se loisillaga hanagi phibam du da hanjelalaga yamna ingna chikna khoisu angang da like tambi bangam ba angang se su yam nungai na peace da like tamba ngam ba oira sunu haina hainingi mathangi sahi na lapasida thagachari ado ngasi je sports tower mini ko ado sports se yaw bro kamai tawge sports se yaw dre ngasi gi de kai house oi dino Panthobi house ne ba ko ado Panthobi house ki koi gi prize nung haidi first taba second taba am ta yaw drum kai nai si ba yaw ngarang ju volleyball le ju first tai second taba ju yaw ngasi gi ben do haidi sports ju dum khoi dum yaw ba ko loi na ba all rounder oi bizna pai ko ado student ahum mari ni ko ozani ado ahiba isagi ahiba ko talent amam tang mayam da ko kitang shot ko second amam tang to biyo is quite ni pam ba se as a kano oina haidi like tam khak na tana side ta ko hobby se kai oige isai je dum isai oina isai sakpa ko adudi isai mate am tang isai se folklore kai folk song ne ba ko wow adudi folk song am tang mate am tang ko ke moirang nagalam nu oshi ke luk ta wang puri moirang nagalok ta irel pung yet na saujin lon balam jarang na imai si balam jegya kondo na pombalam loisanjare yam ngai lephaning da ba dum ta ning lai ba ko yam ngai je haudi talent se ko smaina school gi smaina ga ama folk song ga singer am ga yaram ba je ko ado oza amtang sak tak piramo isana tamu ba haidi folks aina folk song ni tamjabadi oza loribam bedabadi da tamjabani okay oza bedabadi da ko yamna famous akoi Manipur iramdam gi oina folk singer famous akoi oza bedabadi ko ado kyam kuirege tamak pa se ai je handa tien hek loiraga mars ki je dum mars ki det wan da ge dum tam horok da ngai adudi soidana haidi iramdam gi ko mathang da di soidana haidi title su lorok pa adi iramdam ju sak tak poina ngamba oyu na saijari ko like katana tana ko
ꯑꯗꯣ ꯃꯦꯁꯦꯖꯁꯨ ꯄꯤꯕꯤꯔꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯣꯖꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯏꯁꯩ ꯑꯝꯇꯪꯒ ꯈꯟꯕꯤꯌꯨ ꯆꯦ ꯉꯥꯟꯊꯣꯏꯕꯤ ꯅꯤꯡꯊꯧꯖꯝꯅ ꯁꯛꯄ ꯍꯩꯔꯥꯡ ꯈꯣꯏꯅꯤꯗꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯍꯥꯏꯗꯤ ꯐꯣꯛ ꯁꯣꯡꯅꯤꯀꯣ ꯈꯜꯂꯛꯏꯁꯦ folk. ꯑꯗꯨꯗꯤ ꯃꯇꯦꯛ ꯑꯝꯇꯪꯒꯁꯨ ꯉꯪꯕꯤꯔꯛꯑꯣꯅ ꯍꯥꯏꯖꯔꯤꯀꯣ ꯍꯩꯕꯗꯤ ꯌꯥꯝ ꯍꯩꯇꯦ ꯀꯩꯝ ꯀꯥꯏꯗꯦ ꯍꯩꯔꯥꯡ ꯈꯣꯏꯅꯤꯗ ꯆꯥꯟꯅꯕ ꯍꯩꯅꯤꯗ ꯁꯤꯕꯨꯗ ꯊꯣꯏꯅ ꯍꯥꯎꯕ ꯍꯩꯗꯤ ꯆꯤꯟꯗꯝꯕ ꯍꯩꯅꯤꯗ ꯃꯤꯡ ꯑꯝꯇ ꯈꯪꯖꯒꯦ ꯃꯌꯥꯝꯒꯤꯀꯣ ꯃꯊꯪ ꯌꯥꯝꯃꯦ ꯃꯊꯪ ꯍꯪꯉꯛꯀꯦꯀꯣ ꯐꯥꯔꯁꯇ ꯁꯣꯝꯗꯒꯤ ꯍꯥꯟꯅ ꯍꯧꯒꯦ ꯃꯤꯡ ꯑꯝꯇ ꯈꯪꯖꯒꯦ ꯃꯁꯇꯥꯅ ꯃꯊꯪꯗꯤ ꯑꯩꯒꯤ ꯃꯤꯡ ꯁ꯭ꯋꯦꯇꯥ ꯀꯧꯋꯦ ꯁ꯭ꯋꯦꯇꯥ ꯁꯣꯝꯗꯤ ꯑꯩꯒꯤꯅ ꯂꯟꯊꯣꯏꯕꯤ ꯂꯟꯊꯣꯏꯕꯤꯀꯣ ꯃꯊꯪ ꯂꯥꯛꯀꯦꯀꯣ ꯑꯩꯒꯤ ꯃꯤꯡꯅ ꯖꯨꯂꯤꯌꯥ ꯖꯨꯂꯤꯌꯥ ꯑꯩꯒꯤ ꯃꯤꯡꯅ ꯄ꯭ꯔꯕꯤꯅꯥ ꯄ꯭ꯔꯕꯤꯅꯥ ꯇꯥꯏꯕꯉꯥꯟꯕꯤ ꯇꯩꯕꯉꯥꯟꯕꯤ ꯗꯩꯃꯉꯥꯟꯕꯤ ꯂꯩꯃꯉꯥꯟꯕꯤ ꯄ꯭ꯔꯤꯟꯁꯤꯀꯥ ꯕꯟꯁꯤꯀꯥ ꯏꯆꯟ ꯏꯆꯟ ꯉꯥꯟꯕꯤ ꯑꯅꯤ ꯁꯨꯈ꯭ꯔꯦ ꯇꯩꯕꯉꯥꯟꯕꯤ ꯑꯃꯅ ꯀꯩꯕ ꯂꯩꯃꯉꯥꯟꯕꯤ ꯃꯃꯤꯡ ꯂꯣꯏ ꯐꯖꯩꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯁꯤꯁꯦ 12ꯅꯦꯕꯀꯣ ꯑꯗꯨꯗꯤ ꯑꯔꯣꯏꯕꯅꯤꯅꯦꯀꯣ ꯅꯣꯏ ꯁ꯭ꯄꯣꯔꯠꯁꯇꯤ ꯌꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯎꯋꯦꯕ ꯑꯗꯣ ꯀꯩ ꯌꯥꯎꯒꯦ ꯁ꯭ꯄꯣꯔꯠꯁꯦ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯀꯦꯔꯥ ꯇꯒꯣꯋꯥꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯆꯐꯨ ꯄꯨꯕꯤ ꯑꯗꯨꯒ ꯀꯩꯅꯣ ꯉꯔꯥꯡꯁꯨ ꯈꯔ ꯁꯥꯟꯅꯈ꯭ꯔꯦ ꯑꯩꯗꯤ ꯉꯔꯥꯡ ꯂꯥꯛꯍꯧꯗ꯭ꯔꯦ ꯉꯁꯤ ꯏꯚꯦꯟꯗꯣ ꯑꯗꯨꯝ ꯌꯥꯎꯖꯩ ꯑꯗꯩ ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯀꯗꯤ ꯇꯧꯗ꯭ꯔꯣ ꯇꯧꯔꯛꯇꯣꯔꯦ ꯍꯧꯖꯤꯛ ꯇꯧꯗꯣꯏꯅꯦꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤꯀꯣ ꯅꯣꯏ ꯒ꯭ꯔꯨꯞꯇꯤ ꯑꯝꯇ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯇꯤ ꯌꯥꯎꯔꯣꯏꯕ ꯑꯗꯣ ꯀꯩ ꯍꯥꯎꯁ ꯑꯣꯏꯗꯣꯏꯅꯣ ꯂꯤꯟꯊꯣꯏꯉꯥꯟꯕꯤ ꯍꯥꯎꯁ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ ꯄꯥꯟꯊꯣꯏꯕꯤ ꯀꯣ ꯂꯤꯟꯊꯣꯏꯉꯥꯟꯕꯤ ꯍꯥꯎꯁ ꯑꯃꯅ ꯄꯥꯟꯊꯣꯏꯉꯥꯟꯕꯤ ꯍꯥꯎꯁ ꯀꯣ ꯄꯥꯟꯊꯣꯏꯕꯤꯒꯤꯁꯦ ꯀꯩ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯖ ꯂꯧꯔꯒꯦ ꯄꯥꯟꯊꯣꯏꯕꯤꯒꯤ ꯇꯒꯣꯋꯥꯔ ꯂꯧꯔꯦ ꯑꯗꯒꯤ ꯆꯐꯨ ꯄꯨꯕꯤ ꯑꯩꯅ ꯈꯪꯕꯗ ꯉꯁꯤ ꯂꯥꯛꯆꯕꯅꯤꯅ ꯉꯔꯥꯡꯒꯤꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡꯁꯨ ꯂꯩꯕ꯭ꯔꯣ ꯁ꯭ꯄꯣꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯌꯦꯡꯅ ꯂꯤꯇꯔꯦꯔꯤ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤꯀꯣ ꯍꯥꯏꯗꯤ ꯁ꯭ꯄꯣꯔꯠꯁꯀ ꯇꯧꯔꯛꯄ ꯑꯗꯒꯤ ꯐꯪꯁꯟ ꯑꯃ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯗꯣ ꯆꯍꯤꯁꯨ ꯂꯣꯏꯗꯣꯔꯦ ꯆꯍꯤ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯑꯦ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯀꯣ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯧꯖꯤꯛ ꯋꯥꯅ ꯂꯩꯔꯝꯕꯁꯦ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯨ ꯋꯥꯏ ꯑꯗꯨꯒ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯋꯥꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯁꯨ ꯑꯌꯦꯠꯄ ꯑꯄꯟ ꯂꯩꯍꯟꯗꯕꯀꯣ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨꯕꯀꯣ ꯑꯗꯣ ꯃꯤꯃꯤꯀ꯭ꯔꯤ ꯑꯝꯇꯪ ꯇꯧꯁꯦ ꯀꯅꯥꯅ ꯇꯧꯒꯅꯤ ꯀꯩ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯍꯣꯕꯤ ꯀꯩ ꯂꯩꯒꯦ ꯁꯥꯏꯠꯇ ꯋꯥꯡꯃꯒꯤ ꯄꯥꯈꯪꯗꯤ ꯁꯍꯦꯟꯕ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯇꯦꯟꯊꯥꯗꯣ ꯋꯥꯡꯃꯒꯤ ꯄꯥꯈꯪꯗꯤ ꯁꯍꯦꯟꯕ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯇꯦꯟꯊꯥꯗꯣ ꯊꯃꯣꯏ ꯐꯥꯎꯅ ꯊꯥꯔꯛꯈꯤꯅꯨ ꯊꯃꯣꯏ ꯐꯥꯎꯅ ꯊꯥꯔꯛꯈꯤꯅꯨ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯔꯥꯡꯁꯦ ꯍꯩꯔꯥꯡ ꯍꯩꯃꯨꯜ ꯐꯥꯖꯗꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯩꯗꯤ ꯃꯈꯥ ꯇꯥꯅꯤꯡꯉꯤꯅꯦ ꯃꯈꯥ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯁꯤꯔꯥ ꯈꯜꯂꯝꯃꯤꯅꯦ ꯂꯣꯏꯁꯟꯈꯤ ꯊꯣꯛꯄꯅ ꯍꯥꯟꯈ꯭ꯔꯦ ꯑꯇꯣꯞꯄꯒꯤꯗꯤ ꯑꯄꯥꯝꯕ ꯑꯝꯇꯪꯒ ꯍꯥꯏꯔꯛꯑꯣ ꯃꯥꯁꯨ ꯁꯛꯇꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯃꯇꯦꯛ ꯑꯝꯇꯪ ꯁꯛꯁꯦ ꯌꯥꯏꯅꯀꯣ ꯀꯩ ꯁꯛꯁꯦ ꯑꯩ ꯍꯩꯖꯕꯅꯤ ꯅꯠꯇꯦ ꯑꯗꯣ ꯌꯥꯏ ꯏꯇꯥꯃꯥꯟꯖꯀꯥꯗ ꯆꯠꯂꯅꯤ ꯑꯩꯗꯤ ꯃꯥꯟꯖꯀꯥꯗ ꯆꯠꯂꯅꯤ ꯏꯇꯥ ꯎꯔꯤꯔꯩ ꯏꯇꯥ ꯇꯈꯦꯂꯩ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯂꯩꯍꯧꯔꯣ ꯆꯠꯂꯒꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯍꯩꯕꯒ ꯑꯣꯏꯅꯗꯤ ꯁꯛꯄꯁꯨ ꯑꯗꯨꯝ ꯇꯥꯏꯀꯣ ꯁꯨꯃꯥꯏꯅ ꯁꯗꯟꯂꯤ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯛꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗꯀꯣ ꯍꯥꯏꯗꯤ ꯚꯣꯀꯦꯜꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯏꯁꯩ ꯇꯝꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯁꯩꯗꯤ ꯇꯝꯖꯗꯦ ꯇꯝꯖꯗꯦ ꯁꯤꯗ ꯃ꯭ꯌꯨꯖꯤꯛꯇꯤ ꯂꯧꯖꯩꯌꯦꯕ ꯇꯤꯖꯤꯒꯤ ꯑꯗꯣ ꯏꯁꯩꯗꯤ ꯇꯝꯖꯗꯦ ꯁꯣꯝꯗꯤ
ใช่ดิตำจะได้ลูกหงไว้ดีตำไหม ลูกไม่ที่ตามแม่ว่าการน่ามาสิประมาณนี้ตามมามีประกอบไอ้ดิลูกบรรดาแต่ดูไปใช้ตามตัวนี้เนี่ยก็สมดี สุนบัตนาเลยติงขีบนาฟุงดกเจบังอมเจขีเดทามวยนุงกีวาปังกลสุนเบยอยบานาไฮนิงบักกายาฟุงดกเจบังอมเจขีเดทามวยดกีขังลีบันิทามวยดานังกีนุงชีบาทำลีบันิโลนานังกีนุงชีบาเจ็ดกีหายนักขันขีนูอีนับตะกีลับขีนูคำบังอัมตรธโมยนีนังบุนุงชีเจริบา thank you ยามยังไงอะดูกระดำนักสุปยาดีกว่าอะดูดีอะปามบะอิสัยมตังกว่าไม่ยามกิตามะคันบิโอนะจูไฮเจอร์เกกะดิไซคันกันนี้ข้างหน้าข้างเฮาดีกว่ายามภาษาบะอิสัยเนี่ยดูดีไม่ยามปุลับซะสิกว่าไอซีอาร์กี่กว่าอย่างไรนะอิสัยอะฮิบะมักตาให้แต่บางทียาวดูเลยโอเคอะดูดีสักบะฮาราซี1 2 3 start ข้างหน้าข้างเฮาเดโกเฮาเคยมาตำโดกะละอีโกกะละอีบีเดียสักขีขัดนะใจนะเยนะสุนามาปีลาฮิตามินนะกีตันเดมันเดดันดีกีนะข้างเฮาเดโกเฮาเคยมาตำโดกะละอีโกกะละอีบีเดียสักขี 1 2มายามกิมิงกับตั้งข้างเจอเกก่อมาทั้งหังเกห้ามบากิลันเจนบินอบชมคริสตินาขังจากว่าเมลินดา เมลินดา ละมาบ่มทองมิจนุ ทงามบิจนู แซมไอชอริยา ไกบะ ไอชอริยา ไอชูริยะยังภาษาเมก คริสน้ำสุปะ ศิลปะมามิงจุลอยภาษาก่อลำดีมายามมัมจักรมได้อวยมานี่ก่อ12 low 11 low 12เนี่ยบะ12มาตัวละ11เนี่ยบะก่อಅದು ಕೈ ಕ್ಯಾಪ್ಟನ್ ಐನ ಊರಿ ಕೋ ಚಟ್ಪಾ ಅದು ಕೈ ಹೌಸ್ ದಿ ಕ್ಯಾಪ್ಟನ್ ನೋ ಮೆಮ್ ಐ ಪಾನ್ ತವಿ ಹೌಸ್ ದಿ ಕ್ಯಾಪ್ಟನ್ ನೆ ಪam thoi bi ko somdi ไอคลาสที่เก็บเป็น class ki captain ko ado school sin nungai bro tamba สกูลจะนี่ง่ายเลยแต่นะลงไงจะฮีอันนี้บอกที่พาดเจท่าจะฮีมันก็ท่ามารีมังอาสมัยนั้นก็ตัวเนี่ยให้ดิลานเตากีบ้าเดี๋ยวสุดที่ทารักป่ะแม่อามจะพุ่งจะละปานเดี๋ยวจะการเดี๋ยวไอ้เนี่ยจะฮีตาระตัวเป็นสกูลเดี๋ยว experience เลยจะก็จะฮีอันนี้เอาว่าพาดนั่นเลยจะไปสิสกูลจะไอ้น่ะไอ้กี่แม่อามมา experience อุทกพังบ้าเดี๋ยวไอ้น่ะ knowledge แม่อามว่าจะเดี๋ยว co-curricular events แม่อามมา talented เลยเห็นไปมองแต่แม่อามพังกันดีไปสิกี่แต่มักแต่ไอ้เนี่ยอะไรตัวนั้นที่จะ higher secondary school จะกี่มาติดน้องไงจะhai di mafum pha na chahi ani do phasanam hai de karam bo ga amu he na junungai de ne magum do he na lai de ne ba ko ado chahi je loi do re chahi lo ram dai je kai phau ge som dong la ke ko kai phau ge นุ่งไฮเตียมนั้นทีเชอร์ไม่ยามสู้ไกน่าดอร์เอดูข้างเอาเดบะคุยคลาส11เฮกาบันดูมิโตทีเชอร์ไม่ยามนะเวลคัมตัววิบัติยามนุ่งชียามไกน่านี่คันบริยามนุ่งไฮเตีย hai di kap ni nge hai de ko akhoi su tamai ni ko adu matam da hai di nau na karapaga chakhi do ga sinna ba se ko yam nu shi bani adu ngasi je yam sports ki am lang re do captain ne zo hai re panthoi bi gi ngasi kai lau ga panthoi bi gi ngasi gi je akhoi gi ngasi gi tag of war de zu final change adegi ngasai gi ayuk ta te gi torok pa da akhoi gi chapu tu gai bi adu jo khoi panthoi bi zu lo re chapu pu do ising ha pu do adu de jo khoi panthoi bi second position de lo re adegi high jump zu first position ga third position ga panthoi bi ngasi lo re adu me ngarang de gi chathare event me am je khoi panthoi bi house na dum me am zu lo ba me hoi adu na
ꯂꯥꯛꯄꯗꯤ ꯄꯥꯟꯊꯣꯏꯕꯤ ꯍꯥꯎꯁ ꯗ ꯒ꯭ꯔꯦꯠ ꯍꯥꯏꯗꯨꯅꯤꯀꯣ ꯂꯤꯗꯔ ꯐꯔꯒꯗꯤ ꯂꯣꯏ ꯐꯩꯌꯦꯗꯣꯀꯣ ꯂꯣꯏꯅꯃꯛꯀꯤꯁꯨ ꯑꯐꯕ ꯂꯣꯏ ꯑꯣꯏꯖꯅꯨꯀꯣ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯦꯁ ꯑꯦ ꯌꯨꯠ ꯑꯃ ꯑꯣꯏꯅꯀꯣ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯀꯣ ꯑꯦꯁ ꯑꯦ ꯌꯨꯠ ꯑꯣꯏꯅ ꯃꯦꯁꯦꯖ ꯑꯃꯇꯪ ꯍꯥꯏꯗꯤ ꯋꯥꯍꯩ ꯍꯥꯏꯅꯤꯡꯕ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯑꯦꯁ ꯑꯦ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯦ ꯍꯥꯏꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯆꯥꯕ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯈꯠꯅ ꯆꯩꯅꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯤꯔꯒ ꯐꯖꯕ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯐꯖꯔꯕ ꯃꯁꯛ ꯑꯁꯦ ꯀꯥꯏꯍꯟꯗꯅ ꯐꯖꯅ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯨꯝꯅ ꯀꯥꯏꯍꯟꯗꯕꯤꯗ ꯃꯁꯛ ꯐꯖꯕ ꯑꯃ ꯑꯣꯏꯔꯒ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟ ꯃꯌꯥꯝ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯃꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯅꯕ ꯂꯥꯛꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯐꯖꯅ ꯆꯠꯃꯤꯟꯅꯅꯕꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯗ ꯊꯥꯡꯖꯟꯃꯤꯟꯅꯔꯒ ꯑꯩꯈꯣই ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ ꯐꯖꯈ꯭ꯔꯕ ꯋꯥꯍꯩ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯔꯤꯀꯣ ꯋꯥꯔꯁꯨ ꯋꯥꯅ ꯍꯟꯗꯛ ꯆꯍꯤꯁꯦ ꯂꯣꯏꯒꯤꯗꯣꯔꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗꯗꯤ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯀꯥꯎꯊꯣꯛꯇꯅ ꯀꯣ ꯍꯥꯟꯅꯒꯨꯝꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯝꯗꯝꯒꯤ ꯃꯁꯦꯛ ꯃꯉꯥꯜꯗꯣ ꯍꯦꯟꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨꯅꯁꯨ ꯀꯣ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯦꯁ ꯑꯦ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤꯗ ꯋꯥꯈꯤꯕꯗꯣ ꯑꯗꯨ ꯈꯤꯇꯪꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯟꯗꯛꯀꯤ ꯆꯍꯤꯗ ꯋꯥꯈꯤꯕꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 12 ꯑꯣꯏꯕꯅꯤ나 12ꯁꯨ ꯊꯥꯒꯗꯣꯏꯅꯤꯅ ꯑꯆꯧꯕ ꯑꯩꯒꯤ ꯂꯥꯟꯐꯝ ꯑꯃ ꯃꯥꯌꯣꯛꯅꯒꯗꯣꯔꯤꯕꯅꯤꯅ ꯑꯩ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 3ꯗꯒꯤ ꯍꯧꯒꯠꯆꯔꯒ ꯎꯔꯤꯄꯣꯛꯇꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯐꯥꯎꯕ ꯇ꯭ꯌꯨꯁꯟ ꯁꯥꯏꯀꯜꯗ ꯆꯠꯆꯔꯛꯏ ꯅꯣꯡꯃꯗ 4ꯔꯛ ꯊꯧꯔꯒ ꯑꯗꯒꯤ ꯏꯁꯥꯗ ꯌꯥꯝꯅ ꯑꯋꯥꯕ ꯆꯣꯛꯊꯕ ꯃꯌꯥꯝ ꯑꯃꯁꯨ ꯅꯪꯈꯤ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨ ꯈꯛꯇ ꯅꯠꯇꯅ ꯍꯟꯗꯛ ꯊꯣꯛꯈ꯭ꯔꯤꯕ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏ ꯇꯤꯖꯅꯁꯨ ꯃꯀꯣꯛ ꯊꯥꯡꯉꯒ ꯌꯥꯎꯗꯕꯁꯨ ꯌꯥꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯇꯨꯡꯗ ꯍꯧꯒꯠꯂꯛꯇꯧꯔꯤꯕ ꯅꯍꯥꯔꯣꯟ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯑꯃꯥꯡꯕ ꯑꯃꯨꯛ ꯑꯣꯏꯒꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯟꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡ ꯑꯃ ꯑꯣꯏꯔꯒ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯒꯤꯗꯃꯛꯇ ꯀꯟꯖꯍꯧꯕꯅꯤ ꯅꯨꯃꯤꯗꯥꯡ ꯀꯩꯊꯦꯜꯗꯒ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯖꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯠꯊꯣꯛꯆꯈꯤ ꯑꯗꯨꯒ ꯇꯤꯖꯤꯗ ꯇꯝꯖꯔꯛꯄꯒꯤ ꯍꯥꯏꯗꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯔꯒꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯒꯤꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯅ ꯇꯤꯖꯤ ꯏꯁ ꯗ ꯕꯦꯁ ꯁ꯭ꯀꯨꯜ ꯐꯣꯔ ꯃꯤ ꯑꯗꯨ ꯇꯤꯖꯤꯒꯤ ꯁ꯭ꯀꯨꯜꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯐꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯖꯟꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯣꯖꯥ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯖꯥ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯁꯥꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯦ ꯋꯥꯖꯔꯒꯁꯨ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯁꯤꯅ ꯍꯦꯟꯃꯟꯗꯅ ꯋꯥꯕ ꯀꯌꯥꯗꯣ ꯀꯥꯎꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯔꯣꯝꯗ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯔꯛꯄꯗꯣꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯈ꯭ꯔꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯗꯕꯤꯗ ꯁꯣꯝꯇ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯁꯩ ꯑꯝꯇꯪꯒ ꯈꯟꯁꯤꯀꯣ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯏꯁꯩ ꯑꯝꯇꯪ ꯀꯅꯥꯅ ꯈꯟꯒꯅꯤ ꯏꯁꯩ ꯁꯛꯄ ꯍꯩꯕ ꯍꯥꯏꯗꯤ ꯀꯅꯥ ꯌꯥꯎꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯑꯦꯟꯊꯦꯝ ꯑꯣꯏꯅ ꯁꯛꯆꯔꯒꯦ ꯁ꯭ꯀꯨꯜꯒꯤ ꯑꯦꯟꯊꯦꯝ ꯑꯣꯏꯅ ꯁꯛꯀꯦꯕ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯀꯣꯂꯣꯏꯅ ꯇꯝꯐꯥ ꯁꯅꯥꯊꯤꯟ ꯀꯣꯂꯣꯏꯅ ꯇꯝꯐꯥ ꯁꯅꯥꯊꯤꯟ ꯄꯣꯛꯄꯅ ꯂꯩꯃ ꯅꯤꯡꯊꯧꯈꯣꯜ ꯄꯣꯛꯄꯅ ꯂꯩꯃ ꯅꯤꯡꯊꯧꯈꯣꯜ ꯀꯣꯂꯣꯏꯅ ꯇꯝꯐꯥ ꯁꯅꯥꯊꯤꯟ ꯀꯣꯂꯣꯏꯅ ꯇꯝꯐꯥ ꯁꯅꯥꯊꯤꯟ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯑꯦꯟꯊꯦꯝꯁꯨꯀꯣ ꯑꯗꯣ ꯁ꯭ꯀꯨꯜꯒꯤ ꯑꯦꯟꯊꯦꯝꯁꯨ ꯂꯥꯡꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯁꯩ ꯑꯄꯥꯝꯕ ꯏꯁꯩ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯑꯄꯥꯝꯕ ꯏꯁꯩ ꯑꯃꯇꯪꯒ ꯀꯅꯥꯅ ꯈꯟꯒꯅꯤ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯃ ꯅꯨꯄꯥ ꯂꯛꯇꯒꯤ ꯑꯃꯃꯝꯇ ꯍꯥꯏꯕꯤꯌꯨ ꯆꯦ ꯄꯨꯁꯄꯔꯥꯅꯤ ꯄꯨꯁꯄꯔꯥꯅꯤ ꯅꯨꯄꯤꯗꯅꯀꯣ ꯑꯗꯣ ꯅꯨꯄꯥꯗꯗꯤ ꯀꯅꯥ ꯄꯥꯝꯒꯦ ꯅꯨꯄꯥꯗꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯅꯨꯄꯥꯗꯗꯤ ꯀꯅꯥ ꯄꯥꯝꯒꯦ ꯁꯤꯡꯒꯔꯁꯦ AJ Maishnam. AJ Maishnam ꯑꯣꯀꯦ ꯑꯗꯨꯗꯤ ꯅꯨꯄꯤ ꯄꯨꯁꯄꯔꯥꯅꯤꯒꯤ ꯏꯁꯩ ꯑꯃꯇꯪ ꯈꯜꯂꯣꯅꯦ ꯂꯣꯛꯇꯥꯛ ꯑꯣ ꯂꯥꯏꯔꯦꯝꯕꯤ ꯇꯧꯕꯗꯣ ꯑꯗꯨ ꯂꯣꯛꯇꯥꯛ ꯑꯣ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯔꯝꯂꯦꯟꯒꯤ ꯂꯥꯏꯖꯧ ꯅꯤꯡꯊꯤꯕꯤ ꯅꯪꯒꯤ ꯁꯛꯇꯝꯅꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯆꯥꯛꯇꯥꯐꯝꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯂꯛꯇꯒꯤ ꯍꯤꯁꯀꯤ AJ Maishnam ꯍꯥꯏꯕꯅꯤꯀꯣ AJ Maishnamꯒꯤ ꯏꯁꯩ ꯑꯃꯒ Nonglakshida adu fazi. ꯀꯩꯕ Nonglakshida adu. ꯅꯣꯡꯂꯛꯁꯤꯗꯀꯣ ꯁꯣꯏꯗꯅ ꯊꯥꯖꯔꯛꯂꯒꯦ ꯑꯗꯨꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗꯀꯣ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯁꯣꯝꯗ ꯑꯃꯨꯛ ꯂꯩꯍꯧꯗꯣꯏꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯤꯀꯣ ꯆꯠꯈꯤꯗꯕ ꯁ꯭ꯇꯨꯗꯦꯟꯕꯨꯁꯨ ꯀꯣ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯇ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯂꯩꯍꯧꯒꯗꯧꯔꯤꯕ ꯁ꯭ꯇꯨꯗꯦꯟꯈꯣꯏꯁꯤꯁꯨ
ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇꯕꯀꯣ ꯑꯗꯒꯤ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨꯀꯣ ꯂꯥꯏꯔꯤꯛꯇꯀꯣ ꯃꯔꯛꯁꯤꯗ ꯇꯧꯕ ꯋꯥ ꯉꯝꯈ꯭ꯔꯦ ꯍꯥꯏꯌꯦ ꯄꯥꯟꯊꯣꯏꯕꯤꯅ ꯑꯣꯀꯦ ꯄꯥꯟꯊꯣꯏꯕꯤꯅ ꯖꯦ ꯍꯦꯟ ꯇꯥꯈ꯭ꯔꯦ ꯉꯁꯤꯗꯤꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗꯀꯣ ꯂꯣꯏꯅꯃꯛꯄꯨꯀꯣ ꯋꯤsh you a very happy new year. Thank you, ma'am. ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯅꯠꯇꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯅ꯭ꯌꯨ ꯏꯌꯔ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔꯅ ꯂꯥꯛꯄꯗ ꯑꯅꯧꯕ ꯀꯨꯝꯒꯤ ꯀꯨꯝꯗꯈꯣꯟ ꯄꯨꯔꯛꯄ ꯑꯣꯏꯔꯁꯨ ꯀꯥꯏꯅꯕꯒꯤ ꯂꯪꯗꯥꯏ ꯑꯃꯗꯤ ꯅꯍꯧꯅꯅ ꯇꯤꯟꯅꯕꯒꯤ ꯂꯪꯗꯥꯏꯁꯤꯗ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯐꯕ ꯃꯥꯂꯦꯝ ꯑꯃ ꯁꯦꯝꯃꯤꯟꯅꯔꯁꯤ and happy new year. Happy New Year ko. Happy New Year. Nolaksida leptuna leivana ubikidare sinthariva piranse. Madam gi ming amta. Ai Vinita Elangbam. Laifam da kai di. Laifam sai huzik ghari da leire. Ghari da gi ko. Ado madam se principal oina Mani as a principal of the school laitari huzik. Ado mama mani ko school ji ge. Ado kamain to ge handaki chahi se madam. Handaki chahidagi hairurage mamangi chahidagi hauna ko akoigi laibaki wariba koi loina khangi thoiba crisis na maram moraga disturbances mayam amdi laikre khoida ko and not only students akoigi school da natana the whole state is affected across communities natra aduna huzik lairiba situations improve tawdi tawre slowly we are getting into normalcy bhaw haina reclaim tawna ri ko tawra agasu but often on adum akoi khangidana adum that underlying thing is still there aduna anytime keno me heta tholak pa yabani na we are always we have to be prepared for any eventuality aduga huziki lariba situation sida how best to cope adune khoina hotna jari base ko angang sing da moi ge syllabus kamaina cover ta honi in this limited time that we have adagi di kamaina makhoi si school lamagi huzi toriba sports events matam mangena khalamba mi su yoram bayai ko but then it's a part of the curriculum now NEP the sports is very important sports and physical education and as part of that also we are trying to adapt NEP ki part maning khalaga du so mo adapt na bo hotna ri ne ba side by side along with the curricular activities aruna koi ki pre council exams su loi khre like academic calendar leram badu kai khraga su whatever we had set tawkhiba myam du di adum yamna thuna oraga su pangthok pa loina ngam khre ba ko handaki oina ado in the days to come akhoi we hope that better days come ko everything is resolved peace amu halakpa Manipur da ko ichai su sing sa khoi icha sing lariba myam se loina freely amu chatana langdana moina hana hojikti akhoi so always we are full of tension natra chatho e kenom tawre adum akiba masum leibato that sense of insecurity ama lai se mang khiba matam na ko aduga angang sing se moina chen chong dana sanajabu su ubada yam ngai ngasi ko hana khoigi ngasai ki crisis na maram moraga ko da yam restricting keno ma leram badu ngasi di adum freedom ama phangba dong na moina usu biram gani pe mana ko aduna in the days to come I hope and pray that normalcy returns to the state first and then akhoi punna mu ko anu si chana na leminaba cross communities aduga akhoi icha sing si su yamna with a lot of moina asa tawjari ba hope tawjari ba myam si fulfill taw bangam jaba upcoming exams myam da su mai pakcha ba despite akhoi gi like ba hurdles myam do ko aduna I wish the best to all the students aduga moi khoi da haijaning ba se angang gi oina ko aina school gi principal mo ibani na angang sin do su toina haiba to be a good human being is more important than to be successful in your career da nang yam established ba personality mo raga if you are not a good human being it's useless yeah aduna compassionate oiba tamba empathy laiba ko adune khoina adum angang sing da haiba se adu leraga de khoi puna max loina phaminna bangam ni ko aduna be good to all my students to everybody khoi isa se phadok patam se ba khara khara su ko mi amana khoi da phalak te na khoina phattaba na thingnani haiba su na ta ba ko we can be good and they also can become good natra khoina gang sing da hari si boba noina phatre na khoina noida phatana treat to ya de khoina we try to correct them natra mind tau dana try to overcome whatever is happening around in the chahi anobu lak pasida ko may the good may the new year bring us good tidings adu da na ishora khairam jaba se ko so that everything is normal again
and we are back to our old days hana leirambagumna ko nusi chana na leminaramba matam adagi angangsina freely nuaizana leiramba adagi akoigi academic calendar set tawgibaga se phajana ga follow tawba ngamba chahi amo oiba ko aina institution amda leirubanina ko admaina khanjai aduga to all other students across the state upcoming exams la iba board ki exams council ki exams ko sida thamoi sengna aigi khangjaba level da iraga honest assessment amo ohen khiba madumak naina pamjaba thank you ma'am ado ma'am ki site gi ko haidi wahi ma'am phongdok pire ko ado madam busu haidi anobu chei lak pasida ko wishing you a very happy new year thank you aham bagam thaibiu ne renia ko anamika heleta heleda okay ꯑꯩꯅ ꯁꯣꯐꯤꯌꯥ ꯑꯩꯅ kitabli monica kano je chahi je loire ko college ka ba je loiraba sina ngasina kamai tauge ꯑꯩꯈꯣꯏꯗꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ loidre ba ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅ okay kai department gi no botany ge adu ngasi je ka doromina noi myam je ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀ꯭ꯂꯥꯁ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯁꯦꯅ ꯂꯩꯔꯝꯕ college se nungai bro kamai tauge ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ haidi handaki sahi je dum mamang dagi ko irang dum tawdana lai adi college amuk churi tha mahai tamaje phajana di phangnadre ko mayam se adu chahi ju loisalak tore chahi loisalam dai sida haidi as a student as a youth amoina ko mayam da manipur prajam yam da ko haining ba wahai khatang phongdok piram ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯣꯏꯔꯣ ꯀ꯭ꯂꯥꯁ ꯇꯧꯕꯗ ꯑꯣꯏꯔꯣ ꯑꯗꯨꯝ ꯐꯖꯅ ꯇꯧꯕ ꯐꯪꯗꯦꯕꯀꯣ ꯑꯗꯨ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯂꯣꯏꯁꯜꯂꯀꯥꯟꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯄꯥꯝꯖꯩ ꯑꯗꯨꯝ ꯄꯤꯁꯇ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯨꯝꯅ ꯑꯗum ꯄꯤꯁꯇ ꯂꯩꯕꯁꯦ ꯁꯤ ꯑꯣꯏꯔꯁꯨ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯑꯗꯨꯝ ꯉꯝꯃꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ thank you happy new year thank you ado isai am tanga khanji ko adudi isai je khara khaidoknarga khalalage ko yai ko adudi ahambagi group ahum jida oina hangage isai apam dang khanbi ꯌꯦꯡꯒꯦ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕꯗꯣ ꯍꯟꯗꯛ yenge ko kanana kungge ꯕꯤꯖꯨꯅ adu kitang matem tang selak indra ꯏꯁꯩꯗꯣ ꯐꯥꯗ꯭ꯔꯦ ꯐꯥꯗꯦꯕ ngasai gi ude samje am sangle me ko ngasai adu isai je phadre hai adu isai je dedicate tawning badi yaubra tawninga gadi dum haibirak pa yani ko ꯗꯦꯗꯤꯀꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯗ ꯁꯨꯝ ꯇꯧꯖꯔꯒꯦ adudi isai je thajirage ko garamba isai khalage ꯑꯃ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯁꯦ naughty girls ke adudi matem tang ngangji ko adudi loi group loi ngang ba yai na ko si sai ji da ꯏꯟꯈꯠꯂꯛꯄꯩ ꯃꯇꯝꯁꯦ ꯄꯥꯝꯃꯨꯏ ꯀꯣ ꯂꯣꯏꯈꯤꯗꯧꯕ ting jalo som ꯅꯍꯥꯟꯋꯥꯏ ꯃꯇꯝꯁꯦ naughty girls ki film gi isai ni yam phajaba thaina gi ko adu tam aduda yauriba act toriba sing duju gp gi women college ta tamakpa satri khara su yauri ko adu isai si dedicate tawning badi leibra leiraga di dum hayak pa yani ko ꯑꯗꯨꯝ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁ ꯃꯁꯦꯟꯗ friends mayam da ko thank you aduga anobu chahi lakpada haidi hanagumna larik tambada ayer pan leitana phajana tamba orishanu aduga and wish you a happy new year ko इनखतलकपगी चही से पामुई को हो खीदौबा नाहा कोई बई मतम हसे चाक इको लोई खीदौबा मसीगी चही से असुम पुंसी टुपलाइना नबा mingam ta khangjage ꯑꯩꯒꯤ ꯊꯣꯏꯁꯅꯥ roshila katak kumdara kira aduga songina malem nganbi ko adu kai year no fifth semester ko hauji se chahi je loi dore ko loi dingoi mangoi na as a student ama oina ko mayam da message am tang piramo ko ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯍꯥꯏꯗꯤ ꯍꯥꯟꯅꯒꯨꯝꯅ ꯏꯔꯥꯡ ꯂꯩꯇꯅ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯂꯩꯕ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯈꯩꯁꯨ ꯌꯥꯝꯅ ꯍꯥꯟꯅꯗꯧꯅ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕ ꯐꯪꯕ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯨ ꯏꯪ ꯇꯞꯄ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ado koi college se nungai bro chahi je loi chale mayam su hari anobu chahi lakpa sida ko kari phauge isa da de ꯍꯣꯏ ꯍꯔꯥꯎꯋꯦ ꯑꯗꯣ ꯈꯪꯗꯦ ꯆꯍꯤ
ꯑꯅꯧꯕ ꯑꯃꯗꯤ ꯍꯥꯞꯆꯤꯟꯗꯣꯔꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯑꯗꯣ ꯂꯥꯟꯁꯦ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯍꯔꯥꯎꯕ ꯈꯪꯗꯕꯗꯣ ꯑꯗꯨ ꯑꯣꯏ ꯑꯗꯣ ꯑꯗꯨꯝ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒ ꯍꯥꯏꯗꯤ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯗꯣꯏꯅꯣ ꯕꯣꯠꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯕꯣꯠꯅꯤꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯁꯕꯖꯦꯛꯁꯦ ꯕꯥꯏꯑꯣꯂꯣꯖꯤ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤꯀꯣ ꯑꯗꯣ ꯏꯁꯩ ꯑꯝꯇꯪꯒ ꯈꯟꯁꯤꯀꯣ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯏꯁꯩ ꯑꯝꯇꯪ ꯀꯅꯥꯅ ꯈꯟꯒꯅꯤ ꯅꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯩ ꯑꯩꯒꯤ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯪꯁꯦ ꯌꯥꯔꯦ ꯑꯗꯣ ꯏꯁꯩꯁꯦ ꯀꯩꯅꯣ ꯗꯤꯗꯤꯀꯦꯠ ꯇꯧꯅꯤꯡꯕꯗꯤ ꯌꯥꯎꯕ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯎꯗꯦꯕ ꯑꯗꯨꯝ ꯄꯨꯂꯞ ꯇꯥꯔꯒꯦꯕꯀꯣ ꯂꯝꯗꯤ ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯎꯌꯨꯝꯄꯣꯛ ꯎꯌꯨꯝꯄꯣꯛꯇꯒꯤ ꯁꯣꯝꯗꯤ ꯑꯩꯒꯤꯅ ꯄꯨꯡꯗꯣꯡꯕꯝ ꯄꯨꯡꯗꯣꯝꯕꯝ ꯅꯍꯥꯔꯨꯞꯇꯒꯤ ꯑꯗꯣ ꯂꯩꯕꯁꯦ ꯑꯥꯗꯒꯤ ꯑꯗꯨꯝ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯄꯤ ꯖꯤꯒꯨꯝꯕꯗ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯨꯝꯗꯩ ꯑꯗꯨꯝ ꯂꯥꯛꯑꯦ ꯂꯥꯏꯟꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯏ ꯄꯨꯡ ꯀꯌꯥꯗꯩ ꯂꯥꯛꯀꯦ ꯄꯨꯡ 9 9 ꯑꯗꯥꯏꯗꯩ ꯂꯥꯛꯑꯦ ꯃꯄꯥꯟꯗꯒꯤ ꯑꯗꯨ ꯆꯥꯛꯇꯤ ꯆꯥꯔ ꯂꯥꯛꯑꯦꯀꯣ ꯆꯥꯗꯕꯁꯨ ꯆꯥꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯦꯁ ꯑ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯦꯁꯦꯖꯁꯨ ꯄꯤꯕꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯏꯁꯩꯁꯨ ꯈꯟꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯄꯟꯕ ꯂꯩꯇꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯄꯟꯕ ꯂꯩꯇꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯋꯤsh you a very happy new year ꯅ ꯃꯦꯗꯥꯝꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ I Romi Devi, Principal GP Women's College. ꯑꯗꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯀꯣ ꯑꯦꯁ ꯑ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯌꯥꯝꯒꯤ ꯃꯃꯥꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯔꯝꯗꯝꯁꯤ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯔꯤꯀꯣ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯃꯦꯗꯥꯝꯒꯤ ꯍꯥꯏꯗꯤ ꯁꯥꯏꯠꯇꯒꯤꯀꯣ ꯋꯥꯍꯩ ꯈꯔꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯍꯧꯈꯤꯕ ꯆꯍꯤ 2023 ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯆꯔꯥꯡꯅꯕ ꯃꯌꯥꯝ ꯍꯤꯡꯁꯥꯁꯤꯒꯤ ꯃꯔꯛꯇ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎꯕ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯇ꯭ꯔꯤꯕꯁꯤꯒꯤ ꯑꯁꯤ ꯀꯩꯅꯣ ꯐꯅꯕꯒꯤꯗꯃꯛꯇ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯗꯒꯤ ꯁꯥꯟꯇꯤ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣই ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕ ꯏꯁꯣꯔꯅ ꯄꯤꯅꯕꯤꯁꯅꯨ ꯍꯥꯏꯅ ꯁꯤꯃꯇꯪ ꯍꯥꯏꯖꯒꯦ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯁꯤ ꯆꯍꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯈꯤꯒꯦ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯃꯦꯗꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯤ ꯑꯩꯅ ꯀꯣꯂꯦꯖꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯁꯦꯀꯣ ꯑꯩ ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯣꯔꯦ ꯂꯥꯁꯀꯤ ꯗꯤꯁꯦꯝꯕꯔꯗ ꯑꯣꯏꯕꯅꯤꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯁꯤꯗ ꯖꯣꯏꯟ ꯇꯧꯕ ꯀꯥꯔꯛꯄꯗꯀꯣ ꯑꯩ ꯍꯦꯛ ꯖꯣꯏꯟ ꯇꯧꯕꯗꯒꯤꯁꯨ ꯑꯩꯗꯤ ꯑꯦꯖ ꯑꯦ ꯇꯤꯆꯔ ꯑꯃ ꯑꯣꯏꯅꯀꯣ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯑꯦꯖ ꯑꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯑꯣꯏꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯕꯁꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗ ꯑꯗꯣ ꯑꯣꯖꯥꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯝꯇꯪꯒꯁꯨ ꯄꯤꯕꯤꯔꯝꯃꯣ ꯃꯦꯁꯦꯖ ꯑꯩꯁꯦ ꯑꯩ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤꯗꯀꯣ ꯑꯗꯣ ꯐꯤꯕꯝꯁꯤꯗ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯩꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯒꯗꯤ ꯑꯗꯩ ꯃꯌꯥꯝꯒꯤ ꯆꯔꯥꯡꯅꯕꯁꯤ ꯌꯥꯎꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯗꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯄꯨꯡ ꯐꯥꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯑꯩ ꯍꯥꯏꯕꯁꯦ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯦꯗꯥꯝ ꯏꯁꯩ ꯑꯝꯇꯪꯒ ꯈꯟꯕꯤꯌꯣ ꯃꯦꯗꯥꯝꯅ ꯑꯄꯥꯝꯕ ꯏꯁꯩ ꯑꯝꯇꯪ ꯀꯔꯤ ꯏꯁꯩꯅꯣ ꯑꯩꯅ ꯈꯟꯗꯣꯏꯁꯦ ꯈꯪꯗꯕꯅꯤꯅꯦ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯃꯦꯗꯥꯝꯒꯤꯗꯃꯛꯇꯀꯣ ꯏꯁꯩ ꯑꯃ ꯊꯥꯖꯔꯛꯂꯒꯦ ꯑꯗꯨꯒ ꯃꯦꯗꯥꯝꯒꯤ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯕꯨꯁꯨꯀꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯅꯥꯗ ꯌꯦꯛꯇꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤꯁꯦ करी थाद लाऊगे मेरा थाद लाक्षिरा इंगिल थाशु पाम जेदे लंगबल थाशु पत्नदे ꯍꯧꯖꯤꯛ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈ꯭ꯔꯕꯒꯤ ꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯋꯤsh you a very happy new year